ꯔꯥꯖꯦꯟ ꯁꯥꯎꯅ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ ꯅꯄꯥ꯫ ꯃꯗꯣ ꯁꯨꯞꯅꯇꯪꯒꯤ ꯃꯤꯡꯊꯣꯜꯅꯤ꯫ ꯏ ꯃꯔꯤꯗ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯗꯦ꯫ ꯔꯥꯖꯦꯟ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗꯦ꯫ ꯅꯀꯣꯛꯇꯒꯤ ꯇꯨ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯔꯜꯅꯣ? ꯃꯤ ꯑꯃꯅꯤ ꯈꯜꯂꯒ ꯋꯥꯗꯣ ꯉꯥꯡꯉꯨ꯫ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯔꯒ ꯉꯥꯡꯉꯨ꯫ ꯑꯩꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯀꯌꯥꯔꯛ ꯆꯣꯞꯈꯣ ꯍꯥꯏꯕꯅꯣ? ꯊꯧꯕꯁꯨ ꯁꯪꯀꯠꯂꯛꯏ꯫ ꯁꯥꯔꯅ MLA ꯑꯣꯏꯔꯦ, ꯃꯗꯨꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯍꯥꯏꯌꯨ ꯃꯤꯌꯥꯝꯗꯨꯗ ꯑꯩꯁꯦ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯔꯒꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯊꯧꯕꯥ! ꯁꯥꯎꯅ ꯂꯥꯎꯏ꯫ ꯇꯣꯃꯥꯜꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯧꯕꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞ: ꯈꯣꯟ ꯋꯥꯡꯂꯒ ꯑꯀꯟꯕ ꯁꯛꯀꯅꯨ, ꯑꯩꯁꯨ ꯍꯩ꯫ ꯇꯣꯃꯥꯜꯗꯣ ꯄꯥꯈꯠꯂꯦ꯫ ꯊꯧꯕꯥ, ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ? ꯕꯕꯥ, ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ? ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯗꯣ ꯑꯩ ꯑꯣꯏꯒꯦ꯫ ꯃꯐꯝꯁꯦ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯐꯨꯜꯂꯦ꯫ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯗꯤꯌꯦ꯫ ꯔꯥꯖꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯇꯣꯃꯥꯜ ꯇꯞꯂꯞ: ꯊꯧꯕꯥ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯁꯥꯍꯦꯕꯀꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯪꯕꯨ ꯅꯪꯒꯤ ꯄꯄꯥꯒꯤ ꯋꯥꯖꯕꯁꯤ ꯎꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛ ꯋꯥꯖꯕ, ꯑꯗꯨꯁꯨ MLA ꯁꯥꯍꯦꯕꯇꯨꯅ? ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯀꯤꯟ ꯇꯥꯁꯤꯟꯖ ꯆꯥꯛꯅ: ꯄꯨꯝꯅꯃꯛ ꯕꯕꯥꯒꯤ ꯃꯤꯠꯌꯦꯡꯅ ꯁꯣꯏꯕꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯆꯥ ꯑꯩꯒꯤ ꯀꯔꯤ ꯌꯦꯡꯁꯤꯟꯕꯤꯈꯤꯒꯦ? ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯃꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ꯫ ꯃꯃꯥꯗꯣ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ, ꯃꯤꯐꯠꯇꯗꯨꯅ ꯍꯥꯠꯄꯅꯤ꯫ ꯃꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯕꯨ ꯀꯔꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯈꯤ? ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯩ ꯈꯪꯕ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ? ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ: ꯊꯧꯕꯥ, ꯁꯥꯍꯦꯕꯀꯤ ꯃꯇꯧꯁꯤꯅ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ, ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯎꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕ ꯁꯥꯍꯦꯕꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ? ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯊꯧꯕ ꯇꯞꯂꯞ: ꯕꯕꯥꯒꯤ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯏ, ꯄꯨꯝꯅꯃꯛ ꯐꯅ ꯎꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯊꯃꯣꯏꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯄꯥꯟꯗꯦ꯫ ꯑꯗꯨꯅ ꯃꯗꯨ ꯌꯧꯅ ꯐꯅ ꯈꯟꯕꯗꯤ ꯅꯆꯥ ꯉꯝꯃꯣꯏ꯫ ꯄꯨꯝꯅꯃꯛ ꯃꯤꯠꯃꯥꯡꯗꯅꯤ ꯊꯣꯛꯈꯤꯕ, ꯃꯤꯠꯃꯥꯡꯗ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯌꯦꯡꯕ ꯉꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯋꯥꯈꯜꯅ ꯑꯃ, ꯃꯤꯠꯌꯦꯡꯅ ꯑꯃ꯫ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯏꯁꯇꯤꯌꯔꯗꯨꯗ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯃꯈꯨꯠꯅ ꯈꯪꯐꯥ ꯋꯥꯅ ꯁꯣꯔ ꯍꯣꯟꯊꯔꯛꯏ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯊꯧꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯔꯧꯔꯤꯕ? ꯀꯨꯝꯊꯔꯛꯇꯨꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯐꯣꯇꯣꯗꯨꯗ ꯅꯥꯟꯗꯨꯅ: ꯃꯃꯥ, ꯅꯪꯗꯤ ꯄꯨꯝꯅꯃꯛ ꯎꯔꯤꯅꯤꯀꯣ, ꯄꯨꯝꯅꯃꯛ ꯈꯪꯂꯝꯒꯅꯤꯀꯣ? ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯍꯜꯂꯛꯇꯨꯅ ꯊꯧꯕꯗ ꯋꯥꯍꯩ ꯈꯔꯗ ꯍꯥꯏꯔꯨ ꯂꯥꯛꯎ꯫ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯎꯠꯂꯣ ꯍꯥꯏꯕꯅꯣ? ꯏꯕꯥꯅꯤꯒꯤ ꯑꯁꯥ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯦꯅꯦ꯫ ꯊꯧꯕꯅ ꯄꯤꯛꯂꯤꯉꯩ ꯅꯪ ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯈꯟꯅ ꯊꯣꯟꯖꯈꯤꯕ ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯅꯦ ꯃꯃꯥ꯫ ꯁꯣꯝꯗ ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨ ꯅꯥꯟꯗꯨꯅ: ꯃꯃꯥ, ꯑꯩꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯝꯕ ꯀꯩꯗꯧꯒꯦ? ꯃꯤꯐꯠꯇꯁꯤꯒꯤ ꯃꯅꯥꯛꯇ ꯅꯥꯏꯇꯣꯝ ꯀꯔꯤꯒꯤ ꯊꯅꯝꯕꯅꯣ? ꯑꯩ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ꯫ ꯃꯃꯥ, ꯃꯤꯁ ꯌꯨ꯫ ꯐꯣꯇꯣꯗꯨꯕꯨ ꯃꯊꯥꯗ ꯑꯃꯨꯛ ꯆꯦꯟꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯤꯁ ꯌꯨ ꯃꯃꯥ, ꯃꯤꯁ ꯌꯨ꯫ ꯈꯪꯍꯧꯗꯦ ꯃꯁꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯔꯛꯄ꯫ ꯑꯣꯏꯒꯅꯤ, ꯑꯩꯁꯨ ꯃꯥꯅ ꯄꯥꯝꯗꯕ ꯃꯤꯁꯛꯇꯨ ꯑꯣꯏꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯊꯤꯡꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯕ ꯅꯪꯒꯤ ꯅꯅꯤꯡ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯨꯡꯍꯜꯂꯣꯏ꯫ ꯊꯨꯒꯥꯏꯒꯅꯤ, ꯑꯁꯥ ꯄꯨꯝꯕꯁꯨ ꯊꯨꯒꯥꯏꯒꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯁꯨ ꯁꯨꯇꯤ ꯑꯣꯏꯔꯗꯨꯅ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯤ꯫ ꯗꯗꯥꯁꯦ ꯀꯩꯅꯣ ꯊꯦꯡꯂꯦꯗ, ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯑꯩꯅ ꯍꯟꯈ꯭ꯔꯒ ꯑꯃꯨꯛ ꯑꯩ ꯂꯧꯕ ꯂꯥꯛꯑꯝꯂꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯖꯀꯨꯗꯨ ꯂꯥꯞꯇꯛꯅ ꯂꯩꯁꯥꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯕꯗ ꯊꯧꯔꯛꯂꯤꯕ ꯕꯥꯏꯛꯇꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯍꯩꯁ, ꯀꯩ ꯂꯝꯒꯤ ꯄꯣꯠꯅꯣ ꯁꯤꯗꯤ? ꯍꯥꯏꯐꯦꯠ ꯄꯥꯜꯂꯤꯍꯩ꯫ ꯈꯥꯕꯅ: ꯑꯁꯛ, ꯀꯔꯤ ꯈꯨꯈꯥꯝꯅꯣ ꯁꯤꯕꯣ? ꯁꯣꯏꯔꯣꯏꯌꯦ, ꯀꯔꯤ ꯅꯤꯁꯥ ꯆꯥꯗꯅ ꯄꯥꯜꯂꯤꯕ?
Jaku nokfe leisana leplibadugi mitpam hongda. Mangda lepibi nupisi yengo. Kai kufazano. Tasingna thamoi huna phazadro. Jaku ki wahaiduda masu koi leiduna yenglai. Kanano? Kaino? Leisana leptuna leiribadu uri. Khangaude khabasu mitpam hongba ngamde. Bye. Asibu tasingna. Hais. Siri ture thozilo. Naksil amung yengeba. Ushite leisagi manaktamna thozilakduna khami. Aduga leisabu chadabu makai animak yengduna lei. Tauriba matawduda hainaraktri. Kaino nupi kase amuk tawzaraktri jala. Jaku makhutna mathabakta pop pop thai. Hai. Saksiga khonjelsiga nangumadi amuk tawzaraktri hai. Ado mingduga hairone paksabri yengi. Number 8. Khaba garidagi kumtharai mami langthoktuna. Kariba. Leisa sunofet. Hey mister, aigi champal se number 8 e hajabani. Pikli bana mai khupaktuga tangkhai amadi adum konani haibiriba. Jaku khonjal warup tawna. Sana tongbiya. Nupina pongena pongboda oyan mangai. Isinga saba mahapada adum job. Oyanda yauriba isinga sabaduna namaidida hajeladina punsido nupi mangda mohana lepa ngamloine. Khaba sauna changsilai adubu leisa usita khudom bisinglai. Nasana nasawan gi khakhan gano. Mafam se lambini. Nakoka na khonga tongan tahan banga mamisak ni kaw gano. Jakuna. Oi, na ikoi si kanano haibadi khangaba. Nang khang bangam lababa. Leo lakpa urabada leisa no fetawi. Namana pa na masakhang drabo. Tu, adalak liba ibung se. Mikob am tangay ko. Aduga sakang may khang naro. Yam pa ba ni? Mamika jagup tawi. Nupa kaya di makuta tuwi krabani. Leo gi sabandu urubada masado khautakti jai. Ibema, chikshilo, nang mo dilem na tharoy. Panitada. Leo yoraktringay tunamak anido gari thauki. Leo sumachangi manakta khamlai. Kanano zikiduna. Bazar sendrang ni dada ubadagi kiraga chenkre. Warabo nangbo. Dada do somna thadokpa yarudre. Lao thengi. Mabung Bachan mayum tamna laki. Rajen program amagidamak tholakpaga commando ma changlaktuna. Sir. Kaidore. Sir ngasai esai masarga wari sanaga yarami. Kai matangino. Sir thawbagini. Kai problem amuk thokle. Sir, thawbado. Haido budhairo kaidoge. Thawbado potka konana fai hai. Adubu sargi ma yenglaga thadokre haina hairami. Rajen sur sangna hontha mathakta yengkhatuna khangi. Karigi thadoklibano. Asumna aigi mai dum yenglaga ma chance yam lawre. Kaidobagi thadoklini haibage. Thawbadi sargi. Yare. Pumnamak oidunasu mase masu parjagumani. Tanjadu oken changlaktuna. Pabungsa. Kamando do thoki. Oken. Ising glass amta puro. Oken ising do puraktuna pi. Ising do thakladuna Rajen makhutuna makhwang met. Madubu karam haina laknagadabano. Karino hojik aina tawgadaba sibo. Karibuna pabungsa. Thawbagi wabunida. Hairamidune hojiksu. Pabungsa. Aina haina di takpiganuko. Karigumba wafamsi aigi chindagi thokpani khanglaklaba. Aibudi mafam marang soidana khanglaroi. Thawbado phaningbadagi haijabani. Kari anauba pawno. Maga loinariba sangasingdo yam phatra male. Hanagum amuk chap manana leire haina paw tajai pabungsa. Yaragadi karina fani haibado amta khanthabiyu. Haying hinjiklala kanda ngamdraga imungse yam warakani pabungsa. Rajen sauningboy ningamdaboy khonjel nikna. Mapa aigi maisu hanna yengdaba macha khangnidana ngasidi. Hantaktasu new laptagi lauthokpada ngairi. Taroina tadrabada karino aina hojik tawgadaba. Kadaidanoba aina hojik mabu thamgadawsibo. Chakna makutto kin tasili. Kari karamba wahi karamba waraknoba aina magoda wahakkadaba. Ayu upai legadaba malaktre. Kanano mabu warakpigadaba kananano. Oken tablapna. Pabungsana dumna sontharadi yaroi. Karina phani haibado amukta khanasi. Adubu pabungchagi maisu yengdaba yade. Mina khanglaga chibon ngangnakini.
ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯈꯪꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ ꯍꯥꯏꯌꯨꯅꯦ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ ꯑꯩꯕꯨ ꯌꯣꯟꯗꯕ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯃꯥ ꯀꯅꯥꯅꯣ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤꯅꯦ ꯂꯣꯏꯔꯦꯅ ꯑꯩꯒꯤ ꯏꯖꯠ ꯄꯨꯕꯁꯨ ꯄꯥꯕꯨꯡꯆꯥ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯊꯧꯕꯅ ꯊꯧꯕ ꯑꯣꯏꯈ꯭ꯔꯁꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯂꯤ ꯄꯥꯕꯨꯡꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯂꯛꯂꯤꯕ ꯄꯥꯕꯨꯡꯆꯥꯕꯨ ꯌꯥꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ ꯃꯗꯨꯃꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯀꯦ ꯅꯨꯡꯗꯝꯕꯅ ꯇꯝꯕꯗꯣ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯕꯅꯤ ꯑꯩ ꯑꯁꯥ ꯂꯩꯇ꯭ꯔꯤ ꯇꯨꯡꯒꯤ ꯈꯟꯗꯕꯅ ꯐꯔꯦ ꯁꯤꯗꯅꯦ ꯈꯟꯊꯕ ꯌꯥꯗ꯭ꯔꯦ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯣꯃꯥꯜ ꯇꯥꯔꯗꯨꯅ ꯅꯤꯡꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯊꯧꯕꯥ ꯏꯆꯥꯕꯨ ꯀꯔꯝꯕ ꯃꯤꯀꯨꯞꯇꯅꯣ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯏꯄꯥ ꯈꯪꯏ ꯏꯆꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯦꯡꯂꯕ ꯁꯛꯇꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯣꯒꯕ ꯅꯪꯕꯣ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯧꯕꯗ ꯀꯣꯜ ꯇꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯊꯧꯕ ꯇꯦꯕ꯭ꯂꯦꯠꯇꯨ ꯆꯥꯁꯤꯜꯂꯒ ꯑꯁꯥ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯐꯣꯟ ꯔꯤꯡꯗꯨꯅ ꯁꯥꯎꯅꯤꯡꯏ ꯄꯥꯏꯈꯠꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯅꯃꯥꯏ ꯃꯊꯤꯕꯣꯡ ꯀꯅꯥꯅꯣ ꯇꯟꯖꯥ ꯆꯥꯗꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥꯒꯤ ꯊꯧꯕꯥ ꯉꯥꯏꯍꯥꯛꯇꯤ ꯅꯤꯁꯥꯒ ꯈꯨꯗꯛꯇ ꯆꯞ ꯂꯦꯞ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯁꯣꯔꯤ ꯕꯕꯥ ꯑꯩ ꯕꯕꯥꯅꯤ ꯈꯪꯍꯧꯗ꯭ꯔꯦ ꯈꯣꯟꯖꯦꯜꯗꯨꯅ ꯊꯧꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ ꯁꯥꯎꯅꯤꯡꯅ ꯀꯔꯥꯏꯗꯅꯣ ꯍꯧꯖꯤꯛ ꯏꯆꯥꯅ ꯂꯩꯔꯤꯕ ꯊꯦꯡꯉꯦ ꯆꯪꯉꯣ ꯕꯕꯥ ꯂꯥꯛꯑꯒꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯂꯥꯛꯂꯒꯦ ꯍꯥꯏꯕꯕꯣ ꯑꯩ ꯉꯥꯏꯔꯤꯀꯣ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯐꯣꯟ ꯊꯝꯗꯨꯅ ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯥꯒꯤꯗꯃꯛ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯗ ꯊꯧꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯇꯣꯃꯥꯜꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯖꯀꯨꯅ ꯀꯥꯏꯗꯅꯣ ꯚꯥꯏ ꯍꯜꯂꯁꯦ ꯖꯀꯨꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯋꯥꯏꯔꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯒꯥꯔꯤ ꯊꯧꯗꯣꯏꯅꯣ ꯗꯣꯟ ꯋꯥꯔꯤ ꯏꯠꯁ ꯃꯤ ꯊꯧꯕ ꯇꯔꯪ ꯑꯃꯗ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯣꯏꯔꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗꯨꯗ ꯈꯪꯍꯧꯗꯦ ꯃꯤꯁꯛ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯤꯡꯖꯤꯟꯒꯦ ꯇꯧꯕꯗꯒꯤ ꯒꯥꯔꯤꯗꯨ ꯒ꯭ꯔꯦꯛ ꯐꯪꯐꯥ ꯐꯥꯈꯤ ꯏꯃꯥ ꯂꯩꯁꯥ ꯄꯥꯈꯠꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯅꯤꯛꯅ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯉꯤ ꯊꯧꯕ ꯋꯤꯟꯗꯣꯗꯣ ꯍꯥꯡꯗꯣꯔꯛ ꯃꯉꯛ ꯆꯦꯞꯊꯔꯛꯇꯧꯅ ꯑꯣꯏ ꯑꯩ ꯒꯥꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯐꯝ ꯂꯩꯇ꯭ꯔꯕꯣ ꯍꯥ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯂꯗꯤ ꯑꯃꯨꯛ ꯂꯧꯕꯤꯌꯨ ꯍꯥꯏꯅꯤꯅꯦ ꯍꯟꯇꯣꯛ ꯌꯥꯔꯦ ꯈꯔ ꯈꯥꯡꯉꯗꯤ ꯌꯥꯔꯦ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯄꯒ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯈꯪꯗꯦ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯈꯨꯗꯣꯝꯕꯤꯁꯤꯡꯅ ꯍꯦ ꯃꯤꯁꯇꯔ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯉꯥꯡꯗꯨꯗ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯈꯪꯉꯤ ꯌꯥꯅꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯆꯠꯇꯣꯔꯤꯕ ꯊꯕꯛꯁꯤꯒꯅꯦ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯊꯧꯕ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯀꯨꯅ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯚꯥꯏ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯩ ꯂꯦꯝꯗꯣꯔꯤꯒꯦ ꯆꯠꯁꯤ ꯂꯥꯎ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯖꯀꯨ ꯎꯔꯨꯕꯗ ꯎꯁꯤꯠꯇ ꯅꯣꯛꯐꯦꯠ ꯑꯣ ꯁꯤꯅꯅꯤꯗꯅ ꯈꯣꯟꯗꯥ ꯍꯥꯎꯇ꯭ꯔꯤꯁꯤꯗꯤ ꯃꯥꯟꯅꯖꯩ ꯃꯥꯟꯅ ꯆꯥꯛ ꯇꯥꯃꯤꯟꯅꯩ ꯑꯗꯨꯅꯤ ꯆꯣ ꯅꯁꯛꯁꯤꯡꯗꯣ ꯁꯨꯝ ꯎꯁꯤꯜꯂꯛꯑꯗꯤ ꯑꯣꯔꯛꯇꯧ ꯃꯥꯜꯂꯦ ꯑꯩ ꯋꯥꯍꯩꯗꯨꯗ ꯖꯀꯨꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯩꯁꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯪ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯆꯠꯂꯣ ꯌꯥꯗ ꯁꯛꯇꯥꯁꯤꯡꯁꯤꯒꯕ ꯁꯤꯛꯅꯥꯎ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯩꯁꯥꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯆꯠꯈꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯅꯣꯁꯇ꯭ꯔꯣ ꯆꯠꯄ ꯅꯨꯄꯤꯁꯨ ꯂꯩꯕ ꯖꯥꯠꯅꯤꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯒꯥꯔꯤꯗꯨ ꯊꯧꯈꯤꯕ ꯒꯥꯔꯤꯒꯤ ꯃꯥꯏꯀꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯇꯨꯅ ꯁꯥꯎꯅ ꯂꯋꯥꯏ ꯃꯆꯥ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯥꯏꯀꯩꯗ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯀꯦꯟꯗꯨꯅ ꯂꯩ ꯊꯧꯕꯥ ꯇꯣꯃꯥꯜ ꯆꯪꯂꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯊꯩ ꯊꯧꯕꯥ ꯐꯅ ꯀꯨꯏꯔꯕ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯊꯧꯕꯥ ꯇꯥꯕ꯭ꯔꯣ ꯂꯥꯎ ꯆꯥꯛ ꯊꯤꯔꯝꯂꯕꯅꯦ ꯕꯕꯥ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯥꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯕꯕꯥ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯤ ꯑꯩꯈꯣꯏ ꯃꯨꯔꯈꯥ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯗꯕꯅꯤ ꯆꯥꯔꯨꯁꯤ ꯂꯥꯎ ꯕꯕꯥ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯊꯔꯒ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯔꯤꯉꯩ ꯔꯥꯖꯦꯟ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯑꯩꯈꯣꯏ VIP ꯁꯤꯗꯤ ꯊꯥꯖꯗꯅ ꯂꯩꯔꯝꯃꯦꯗꯅ ꯐꯩ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯊꯦꯡꯅꯕ ꯐꯩ ꯔꯥꯖꯦꯟ ꯐꯝꯊꯕꯒ ꯊꯧꯕ ꯄꯤꯁꯨꯃꯔꯤꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯆꯥꯛ ꯇꯣꯛꯄ ꯉꯝꯗ ꯂꯩ ꯇꯣꯃꯥꯜꯅ ꯊꯧꯕꯥ ꯆꯥꯔꯣꯗꯅ ꯏꯪꯂꯦ ꯊꯧꯕ ꯆꯥꯛꯇꯨ ꯍꯦꯛ ꯎꯞꯄꯒ ꯔꯥꯖꯦꯟꯅ ꯃꯈꯥ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯕꯖꯥꯔ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯝ ꯑꯣꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ
ꯁꯥꯍꯦꯕ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯣꯃꯥꯜ ꯀꯔꯝꯕ ꯃꯇꯝꯗꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤ ꯐꯥꯎꯕ ꯌꯥꯝ ꯇꯥꯡꯅ ꯐꯪꯂꯤꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯐꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯄꯤꯌꯨꯅꯦ ꯑꯩꯒꯤ ꯃꯇꯝꯗꯣ ꯊꯧꯕ ꯊꯧꯁꯥꯗ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ ꯕꯕꯥ ꯆꯥꯛꯇꯨ ꯆꯥꯔꯣ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯥꯛꯅ ꯍꯩ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯍꯨꯏ ꯍꯧꯗꯣꯡꯗ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯕꯨ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯒꯦꯕ ꯊꯧꯕ ꯅꯤꯁꯥꯗꯨꯒꯤ ꯃꯁꯥꯗꯨꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯩꯅ ꯍꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯍꯤꯡꯅꯤ ꯁꯤꯗ ꯀꯅꯥꯒꯤ ꯋꯥꯍꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯔꯥꯖꯦꯟ ꯁꯥꯎꯅ ꯊꯧꯕ ꯇꯣꯃꯥꯜꯗꯣ ꯄꯥꯈꯠꯂꯤ ꯁꯥꯍꯦꯕ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯍꯩ ꯀꯣꯟꯅ ꯄꯨꯝꯅꯃꯛ ꯇꯨꯝꯂꯛꯂꯒꯅꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯕꯅ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯂꯣꯏꯅ ꯅꯪꯅ ꯆꯠꯄ ꯂꯤꯆꯠ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕꯁꯨ ꯂꯣꯏꯍꯟꯕ ꯃꯈꯥ ꯇꯥꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯧꯕ ꯄꯥꯎꯈꯨꯝꯗꯨ ꯏꯟꯊꯣꯛꯇꯨꯅ ꯁꯥꯔꯅ ꯑꯉꯝꯕꯗ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯃꯨ ꯑꯩꯁꯨ ꯑꯣꯏꯅꯤꯡꯕ ꯃꯤꯁꯛꯇꯨ ꯑꯣꯏꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯁꯤꯡꯅꯔꯒ ꯑꯐꯕꯔꯣꯝꯗ ꯆꯠꯂꯨ ꯃꯆꯥ ꯑꯃꯅ ꯐꯠꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥꯅ ꯀꯌꯥꯝ ꯋꯥꯏ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯀꯅꯤ ꯀꯅꯥꯒꯤ ꯃꯆꯥ ꯍꯥ ꯀꯅꯥꯒꯤ ꯃꯆꯥ ꯇꯣꯃꯥꯜꯅ ꯊꯧꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯤꯟꯊꯛꯇ ꯑꯗꯨꯝ ꯈꯨꯝꯂꯤꯗꯤ ꯑꯩ ꯕꯕꯥꯗ ꯆꯤꯟ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯀꯠꯅ ꯌꯦꯡꯈꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯕꯨ ꯋꯥꯔꯛꯄ ꯌꯥꯗꯕ ꯃꯤꯅ ꯏꯊꯛꯇ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯥꯝꯗ꯭ꯔꯒ ꯍꯥꯠꯇꯣꯛꯎ ꯅꯣꯛꯅ ꯊꯋꯥꯏꯁꯤ ꯊꯥꯕꯤꯒꯦ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯔꯥꯖꯦꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯐꯝꯊꯗꯨꯅ ꯃꯆꯥ ꯑꯃꯗ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯑꯩꯕꯣ ꯊꯧꯕ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯏꯁꯣꯔ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣꯅꯦ ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇꯅ ꯁꯥꯍꯦꯕꯅ ꯋꯥꯖꯕ ꯄꯨꯝꯕꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯈꯪꯂꯛꯈꯤꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯃꯣꯡꯐꯝ ꯊꯛꯇ ꯍꯤꯞꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯁꯥꯍꯦꯕ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯆꯒꯦ ꯃꯁꯤꯁꯨ ꯂꯥꯏꯕꯛ ꯑꯃꯇ ꯌꯦꯡꯁꯤꯔꯥ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯇꯨꯅ ꯀꯔꯝꯕ ꯂꯥꯏꯕꯛ ꯁꯥꯔ ꯑꯩꯈꯣꯏ ꯊꯧꯕꯁꯦ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯁꯤꯔꯥ